ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯏꯀꯣꯛꯅꯅ ꯈꯣꯏꯔꯝꯖꯔꯤ ꯃꯌꯥꯝꯕꯨ ꯑꯗꯣ ꯉꯁꯤꯁꯨ ꯑꯩ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯔꯦ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯁꯝꯖꯤꯟꯖꯔꯛꯑꯒꯦꯀꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯅꯍꯥꯟꯃꯨꯛꯀꯤ ꯑꯍꯥꯟꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯃꯍꯩ ꯖꯥꯗꯨ ꯇꯧꯔꯝꯕꯒꯤ ꯈꯣꯠꯄꯒꯤ ꯇꯧꯗꯅ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃ ꯃꯤꯒꯤ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯉꯒ ꯑꯩꯅ ꯑꯣꯏꯔꯤꯖꯥꯠꯂ ꯑꯣꯏꯔꯤꯗ꯭ꯔꯤꯖꯥꯠꯂ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯗꯒꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯑꯩ ꯅꯍꯥꯟꯃꯨꯛ ꯁꯦꯝꯖꯈꯤꯕꯅꯦꯀꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯌꯦꯡꯉꯨꯕꯗꯒꯤ ꯑꯩꯅ ꯑꯗꯨ ꯁꯦꯝꯈꯤꯕꯗꯒꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯁꯦꯝꯅꯤꯡꯕꯅꯦꯕ ꯑꯗꯩ ꯁꯦꯝꯁꯤꯔ ꯁꯦꯝꯃꯣꯏꯁꯤꯔ ꯁꯨꯝ ꯈꯟꯖꯥꯟꯅꯔꯒ ꯂꯩꯕꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯦꯝꯅꯤꯡꯃꯟꯗꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯇꯝꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯑꯩ ꯁꯦꯝꯃꯒ ꯂꯥꯛꯆꯔꯦ ꯑꯗꯣ ꯑꯗꯨꯝ ꯍꯧꯖꯜꯂꯒꯦ ꯍꯥꯏꯕꯗꯤ ꯃꯍꯩ ꯖꯥꯗꯨ ꯍꯥꯏꯕꯁꯦ ꯃꯍꯩ ꯖꯥꯗꯨꯁꯦ ꯃꯤꯑꯣꯏ ꯈꯔ ꯑꯃꯗꯤ ꯑꯗꯨꯝ ꯊꯥꯖꯕꯁꯨ ꯂꯩꯀꯣ ꯑꯗꯩ ꯈꯔ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯖꯗꯕ ꯃꯤꯁꯨ ꯁꯨꯝ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯍꯩ ꯖꯥꯗꯨꯁꯦ ꯂꯩꯇꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯂꯩ ꯑꯩꯒꯤ ꯑꯣꯏꯅ ꯊꯥꯖꯩ ꯑꯗꯨꯒ ꯀꯃꯦꯟꯗ ꯁꯨꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯕ ꯃꯤꯅꯅꯦꯀꯣ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯑꯩ ꯃꯣꯠꯇ ꯑꯗꯨꯝ ꯀꯃꯦꯟꯗ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯣꯕꯀꯣ ꯑꯩꯁꯨ ꯁꯨꯝ ꯄꯥꯔꯒ ꯀꯔꯝꯕꯅ ꯍꯦꯟꯅ ꯖꯥꯝꯃꯤ ꯀꯔꯝꯕꯅ ꯍꯦꯟꯅ ꯖꯥꯝꯗꯦꯒ ꯍꯥꯏꯕ ꯄꯣꯠꯇꯣ ꯌꯦꯡꯖꯅꯤꯡꯉꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯍꯩ ꯖꯥꯗꯨꯁꯦ ꯂꯩꯇꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯂꯩ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯍꯩ ꯖꯥꯗꯨꯁꯤꯅ ꯇꯧꯒꯦ ꯌꯥꯎꯅ ꯃꯤꯁꯤꯅ ꯐꯠꯂꯣꯏꯅ ꯐꯠꯇꯗꯅ ꯑꯩꯈꯣꯏꯒꯤ ꯃꯍꯩ ꯖꯥꯗꯨꯁꯤ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯉꯥꯎꯔꯒ ꯆꯠꯄꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯑꯩꯒꯤ ꯃꯤꯠꯇꯁꯨ ꯁꯨꯝ ꯎꯔꯦꯕꯀꯣ ꯃꯍꯩ ꯖꯥꯗꯨ ꯇꯧꯔꯒ ꯑꯗꯒꯤ ꯉꯥꯎꯔꯒ ꯆꯠꯄ ꯈꯣꯠꯄ ꯑꯗꯨꯝ ꯎꯏ ꯑꯗꯒꯤ ꯑꯍꯤꯡꯗ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯒꯦ ꯑꯗꯒꯤ ꯃꯤꯒꯤ ꯏꯃꯨꯡ ꯀꯂꯛ ꯈꯝꯕꯟꯕ ꯑꯣꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯒꯔꯅꯤ ꯀ ꯍꯥꯏꯕꯒꯤ ꯑꯗꯒꯤ ꯌꯦꯡꯊꯤꯅꯕ ꯑꯃ ꯇꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯍꯩ ꯀꯥꯞꯅꯕ ꯈꯣꯠꯄ ꯑꯗꯒꯤ ꯁꯤꯒꯨꯝꯕꯁꯨ ꯃꯌꯥꯝ ꯑꯈꯪꯕꯁꯨ ꯁꯨꯝ ꯂꯩꯔꯝꯃꯤꯀꯣ ꯈꯪꯗꯕꯁꯨ ꯁꯨꯝ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯁꯤꯁꯨ ꯃꯌꯥꯝ ꯁꯨꯝ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯃꯍꯩ ꯖꯥꯗꯨꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯂꯩꯇꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯂꯩꯔꯒꯁꯨ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯝ ꯆꯝꯅꯅꯦꯀꯣ ꯑꯩꯈꯣꯏꯅ ꯏꯆꯝ ꯆꯝꯅ ꯑꯩꯈꯣꯏꯒꯤ ꯉꯥꯛꯊꯣꯛꯄ ꯌꯥꯕ ꯄꯣꯠꯇꯣ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠ ꯑꯩꯅꯁꯨ ꯁꯨꯝ ꯇꯧꯖꯔꯒ ꯂꯥꯛꯆꯕ ꯑꯩꯅꯁꯨ ꯁꯨꯝ ꯇꯧꯖꯔꯒ ꯂꯥꯛꯄ ꯑꯗꯒꯤ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠꯁꯦ ꯃꯌꯥꯝꯗ ꯇꯝꯖꯅꯤꯡꯕ ꯑꯗꯒꯤ ꯇꯝꯖꯅꯤꯡꯕꯒꯤꯅꯤꯀꯣ ꯑꯩꯅ ꯉꯁꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯃꯒ ꯂꯥꯛꯆꯔꯤꯁꯦ ꯑꯗꯣ ꯃꯍꯩ ꯖꯥꯗꯨ ꯍꯥꯏꯕꯗꯤ ꯇꯁꯦꯡꯅ ꯂꯩꯇꯦ ꯍꯥꯏꯕ ꯌꯥꯗꯦ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯃꯍꯩ ꯖꯥꯗꯨ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ ꯍꯥꯏꯕꯗꯤ ꯑꯩꯅꯁꯨ ꯃꯤꯉꯣꯟꯗ ꯇꯧꯖꯔꯣꯏ ꯃꯤꯅꯁꯨ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯛꯀꯅꯨ ꯑꯗꯩ ꯑꯩꯈꯣꯏꯗꯤ ꯏꯆꯝ ꯆꯝꯅ ꯍꯤꯡꯕ ꯄꯨꯟꯁꯤꯅꯤ ꯏꯆꯝ ꯆꯝꯅ ꯍꯤꯡꯕ ꯄꯨꯟꯁꯤꯅꯤ ꯑꯗꯩ ꯁꯤꯒꯨꯝꯕꯒꯤ ꯃꯔꯝꯁꯦ ꯑꯩꯈꯣꯏ ꯊꯣꯏꯅꯁꯨ ꯄꯥꯝꯖꯗꯦ ꯑꯗꯩ ꯇꯁꯦꯡꯅ ꯃꯤꯉꯣꯟꯗꯁꯨ ꯑꯩꯈꯣꯏ ꯇꯧꯖꯔꯣꯏ ꯑꯩꯉꯣꯟꯗꯁꯨ ꯇꯧꯕꯤꯔꯛꯀꯅꯨ ꯑꯗꯣ ꯃꯤꯅ ꯇꯧꯔꯛꯑꯦꯅ ꯈꯜꯂꯒꯁꯨꯀꯣ ꯇꯧꯔꯛꯑꯦꯅ ꯈꯜꯂꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯅꯒ ꯁꯦꯝꯖꯤꯜꯂꯝ ꯇꯥꯔꯦ ꯑꯗꯒꯤ ꯃꯤꯅ ꯃꯍꯩ ꯖꯥꯗꯨ ꯇꯧꯔꯝ ꯇꯥꯔꯦ ꯀ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯑꯩꯈꯣꯏꯒꯤ ꯀꯤꯊꯤꯀꯤꯔꯨꯝ ꯂꯩꯔꯒꯗꯤ ꯃꯤꯅ ꯇꯧꯔꯛꯑꯦꯅ ꯈꯜꯂꯒꯁꯨ ꯏꯁꯥꯗ ꯆꯪꯒꯗꯣꯏꯅꯦꯕꯀꯣ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠꯅꯤꯀꯣ ꯃꯌꯥꯝ ꯏꯁꯥꯗ ꯆꯪꯒꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯃꯔꯝꯁꯦ ꯑꯗꯨꯃꯥꯏꯅ ꯈꯟꯒꯅꯣ ꯍꯥꯏꯕꯗꯤ ꯑꯩꯅ ꯃꯤꯉꯣꯟꯗ ꯉꯁꯤꯐꯥꯎ ꯂꯩꯕꯗ ꯑꯩꯅ ꯃꯤꯉꯣꯟꯗ ꯂꯥꯜꯂꯨꯗꯦ ꯑꯩꯅ ꯉꯁꯤꯐꯥꯎ ꯂꯩꯕꯗ ꯃꯤꯉꯣꯟꯗ ꯑꯩꯅ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯇꯧꯗꯕꯅꯤꯅ ꯑꯩꯉꯣꯟꯗ ꯀꯅꯥꯅ ꯀꯩ ꯇꯧꯔꯛꯀꯗꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠꯁꯦ ꯈꯟꯇꯣꯛꯑꯣꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯈꯟꯇꯣꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯈꯤꯡ ꯂꯥꯎꯅ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯅꯥꯕꯁꯨ ꯃꯉꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯁꯥ ꯁꯣꯟꯊꯅꯕ ꯃꯤꯅ ꯅꯥꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯃꯁꯥ ꯀꯟ ꯂꯥꯎꯅ ꯁꯨꯗꯅ ꯅꯣꯝꯗꯅ ꯂꯩꯔꯕ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯑꯩꯈꯣꯏꯒꯤ ꯅꯥꯗꯕꯅꯦꯕꯀꯣ ꯑꯅꯝꯕꯅ ꯅꯥꯗꯕꯅꯦꯕꯀꯣ ꯑꯗꯣ ꯋꯥꯈꯟꯗꯁꯨ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯋꯥꯈꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯣꯟꯗꯝ ꯅꯥꯗꯝꯃꯒ ꯂꯩꯔꯒꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯄꯣꯠꯁꯦ ꯆꯪꯒꯜꯂꯦꯅ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯩꯈꯣꯏꯗꯁꯨ ꯅꯍꯥꯟꯋꯥꯏ ꯌꯥꯝ ꯇꯥꯛꯄꯤꯔꯛꯑꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯃꯔꯝꯁꯦ ꯁꯨꯝ ꯈꯟꯖꯜꯂꯨꯅꯣꯅ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯨ ꯈꯟꯗꯦꯕꯀꯣ ꯑꯗꯣ ꯑꯩꯅꯁꯨ ꯃꯤꯉꯣꯟꯗ ꯁꯨꯝꯕꯒꯤ ꯄꯣꯠꯁꯦ ꯇꯧꯗꯦ ꯑꯗꯒꯤ ꯃꯤꯅꯁꯨ ꯑꯩꯉꯣꯟꯗ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯔꯒꯁꯨ ꯇꯧꯔꯛꯑꯦꯅ ꯈꯜꯂꯒꯁꯨ ꯑꯩ ꯏꯁꯥꯗ ꯑꯩꯅ ꯃꯤꯉꯣꯟꯗ ꯇꯧꯔꯨꯗꯕꯁꯤꯕꯨ ꯃꯤꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯇꯧꯔꯛꯀꯗꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯨꯃꯥꯏꯅ ꯈꯟꯇꯣꯛꯑꯒ ꯏꯁꯥꯁꯦ ꯐ꯭ꯔꯤ ꯑꯣꯏꯅ ꯂꯩꯕꯅꯤꯅ ꯊꯣꯏꯅ ꯑꯗꯨꯒꯨꯝꯕꯁꯦ ꯑꯩꯅ ꯆꯪꯉꯣꯏꯗ꯭ꯔꯥꯅꯁꯨ ꯈꯜꯂꯦ ꯑꯗꯒꯤ ꯁꯤꯒꯤ ꯃꯍꯩ ꯖꯥꯗꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝꯁꯨ ꯑꯩꯈꯣꯏ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯏ ꯁꯤꯠꯄ ꯁꯦꯡꯕ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯃꯅ ꯁꯤꯒꯤꯁꯦ ꯌꯨꯝ ꯑꯃꯗ ꯅꯨꯄꯤꯅꯁꯨ ꯑꯗꯨꯝ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯑꯗꯨꯝ ꯉꯥꯛꯊꯣꯛꯄ ꯉꯝꯕꯒꯤꯁꯨ ꯃꯌꯥꯝ ꯂꯩꯕꯅꯦ ꯍꯥꯏꯕꯗꯤ
ꯑꯩꯈꯣꯏꯅ ꯋꯥꯏ ꯁꯤꯠꯂꯤꯕ ꯄꯣꯠꯁꯦ ꯋꯥꯏ ꯁꯤꯠꯂꯤꯕ ꯄꯣꯠꯁꯦ ꯁꯤꯁꯦ ꯅꯥꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯋꯥꯏ ꯁꯤꯠꯄ ꯅꯠꯇꯦꯀꯣ ꯅꯥꯟꯅꯕꯒꯤꯁꯨ ꯂꯩꯔꯦ ꯂꯝ ꯅꯥꯟꯅꯕꯒꯤꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯅꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯋꯥꯏ ꯁꯤꯠꯄꯅ ꯋꯥꯏ ꯁꯤꯠꯂꯤꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯍꯩ ꯖꯥꯗꯨ ꯖꯍꯥꯠ ꯇꯧꯔꯝꯕ ꯄꯣꯠ ꯂꯩꯗꯅꯀꯣ ꯑꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯆꯪꯗꯅꯕꯅꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯗ ꯌꯥꯝ ꯇꯥꯛꯄꯤꯕ ꯑꯗꯨꯅ ꯑꯌꯨꯛ ꯋꯥꯏ ꯁꯤꯠꯄ ꯑꯗꯒꯤ ꯅꯨꯡꯊꯤꯜ ꯑꯌꯨꯛꯇ ꯑꯃ ꯇꯁꯦꯡꯅꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯆꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯄꯨꯛꯁꯤꯗ ꯁꯤꯠꯄ ꯌꯥꯏꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯩꯈꯣꯏꯒꯤ ꯁꯨꯡꯆꯥꯏ ꯆꯥꯏꯗꯕ ꯏꯃꯨꯡꯁꯨ ꯁꯨꯝ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯅ ꯋꯥꯏ ꯑꯩꯈꯣꯏꯒꯤ ꯆꯥꯏꯒꯦ ꯀꯥꯟꯅ ꯋꯥꯏ ꯁꯤꯠꯇꯕ ꯂꯩꯗꯅꯀꯣ ꯁꯤꯒꯨꯝꯕꯁꯦ ꯇꯧꯕꯤꯒꯅꯣꯕ ꯑꯩꯈꯣꯏꯒꯤ ꯑꯌꯨꯛ ꯉꯟꯇꯥꯗ ꯋꯥꯏꯁꯦ ꯑꯃ ꯁꯤꯠꯂꯅꯤꯀꯣ ꯑꯗꯨꯗꯤ ꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯏꯁꯦ ꯑꯃꯨꯛ ꯁꯤꯠꯇꯣꯏꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯁꯟꯗꯌꯥ ꯆꯪꯉꯛꯄꯁꯦ ꯁꯤꯗꯩꯁꯤꯅ ꯑꯃꯨꯛ ꯋꯥꯏ ꯑꯃꯨꯛ ꯁꯤꯠꯀꯗꯣꯏꯅꯦꯕ ꯁꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯍꯩ ꯖꯥꯗꯨ ꯃꯤꯅ ꯇꯧꯔꯛꯄꯁꯤꯡꯗꯣ ꯑꯗꯨꯗ ꯁꯤꯠꯇꯣꯛꯄ ꯍꯥꯏꯒꯦꯕꯀꯣ ꯁꯤꯠꯇꯣꯛꯏꯅꯦꯕꯀꯣ ꯑꯗꯨꯅ ꯌꯥꯔꯤꯉꯩ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯁꯤꯠꯄ ꯃꯤꯅ ꯑꯗꯨꯝ ꯄꯨꯛꯁꯤꯗ ꯁꯤꯠꯄꯁꯨ ꯁꯨꯝ ꯂꯩꯀꯣ ꯑꯗꯒꯤ ꯁꯤꯠꯇꯕ ꯃꯤꯅ ꯑꯁꯤꯡ ꯅꯨꯡꯗꯥꯡ ꯑꯩ ꯐꯖꯅ ꯂꯣꯏꯁꯤꯜꯂꯝꯃꯒ ꯂꯣꯏꯔꯦ ꯑꯌꯨꯛꯇ ꯊꯕꯛ ꯂꯣꯏꯁꯤꯟꯗꯅꯕ ꯀꯥꯟꯗ ꯇꯧꯔꯒ ꯈꯜꯂꯒ ꯂꯩꯕ ꯃꯤꯁꯨ ꯁꯨꯝ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯌꯨꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯏ ꯁꯤꯠꯆꯟꯗꯕꯁꯦ ꯁꯨꯡꯌꯥ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯅꯨꯡꯗꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯖꯍꯥ ꯇꯧꯔꯝꯕ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯃꯌꯥꯝ ꯇꯧꯔꯝꯃꯒꯁꯨꯀꯣ ꯑꯩꯈꯣꯏꯅ ꯑꯌꯨꯛꯇ ꯋꯥꯏ ꯁꯤꯠꯄ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯋꯥꯏ ꯁꯤꯠꯄ ꯍꯥꯏꯔꯣꯏꯒꯦꯕꯀꯣ ꯋꯥꯏ ꯁꯤꯠꯄꯁꯤꯒꯤ ꯃꯈꯜ ꯑꯅꯤ ꯂꯩ ꯋꯥꯏ ꯁꯤꯠꯇꯣꯛꯄ ꯑꯃ ꯍꯥꯏ ꯋꯥꯏ ꯁꯤꯠꯆꯟꯕꯅ ꯑꯃ ꯍꯥꯏꯕꯀꯣ ꯑꯗꯨꯒ ꯃꯄꯥꯟꯗ ꯋꯥꯏ ꯁꯤꯠꯄꯁꯦ ꯁꯤꯗꯤ ꯋꯥꯏ ꯁꯤꯠꯄ ꯍꯥꯏꯕ ꯌꯥꯗꯦꯕ ꯃꯄꯥꯟꯗ ꯋꯥꯏ ꯁꯤꯠꯄꯁꯤꯗꯤ ꯋꯥꯏ ꯁꯤꯠꯇꯣꯛꯄ ꯍꯥꯏꯒꯗꯣꯏꯅꯦꯕꯀꯣ ꯃꯄꯥꯟꯗ ꯋꯥꯏ ꯁꯤꯠꯄꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯏ ꯁꯤꯠꯇꯣꯛꯄ ꯍꯥꯏꯒꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯣꯔꯅꯤꯡꯗ ꯖꯦꯅꯈꯥ ꯂꯨꯈꯥ ꯑꯩꯈꯣꯏꯒꯤ ꯆꯤꯊꯦꯛ ꯃꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯝꯁꯤꯠꯅ ꯑꯩꯈꯣꯏꯒꯤ ꯐꯗꯠ ꯍꯥꯏꯕꯗꯣ ꯐꯗꯠ ꯍꯥꯏꯕ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯐꯗꯠ ꯂꯥꯎꯅ ꯁꯤꯠꯄꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯅꯨꯡꯉꯥꯏꯕ ꯉꯝꯗꯕꯅꯤꯀꯣ ꯑꯗꯨꯅ ꯆꯤꯊꯦꯛ ꯃꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯐꯗꯠ ꯂꯥꯎꯅ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯐꯗꯠ ꯍꯥꯏꯌꯨ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯅꯨꯡꯉꯥꯏꯕ ꯉꯝꯗꯦ ꯆꯤꯊꯦꯛ ꯃꯔꯤꯗꯨ ꯐꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕꯩ ꯋꯥꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯥꯏ ꯁꯤꯠꯂꯤꯅꯤ ꯀꯥꯟꯅꯒ ꯑꯩꯈꯣꯏꯒꯤ ꯃꯃꯥꯏꯗꯪ ꯅꯥꯜꯂꯒ ꯇꯣꯛꯄ ꯃꯤꯁꯨ ꯁꯨꯝ ꯂꯩꯀꯣ ꯃꯃꯥꯏꯗꯪ ꯅꯥꯜꯂꯒ ꯑꯗꯨꯝ ꯇꯣꯛꯄ ꯃꯤꯁꯨ ꯂꯩ ꯑꯗꯨꯒꯤ ꯃꯃꯥꯏꯗꯪ ꯅꯥꯟꯕꯗꯨꯗꯤ ꯀꯩꯁꯨꯝ ꯀꯥꯟꯅꯗꯦꯀꯣ ꯀꯩꯁꯨꯝ ꯀꯥꯟꯅꯗꯦ ꯍꯥꯏꯕꯗꯤ ꯌꯥꯍꯧꯔꯛꯄ ꯍꯥꯏꯕꯁꯦ ꯌꯥꯍꯧꯔꯛꯄꯁꯦ ꯖꯦꯅꯈꯥ ꯆꯤꯊꯦꯛ ꯃꯔꯤꯁꯦ ꯁꯤꯁꯦ ꯂꯣꯏꯅ ꯋꯥꯏ ꯁꯤꯠꯀꯗꯧꯕꯅꯦꯕ ꯑꯁꯤꯒꯤ ꯖꯦꯅꯈꯥ ꯂꯨꯈꯥ ꯂꯣꯏꯅ ꯄꯨꯂꯞ ꯋꯥꯏ ꯁꯤꯠꯇꯣꯛꯀꯗꯧꯕꯅꯦꯕꯀꯣ ꯑꯗꯨ ꯋꯥꯏꯗꯨ ꯑꯗꯨꯃꯥꯏꯅ ꯁꯤꯠꯇꯣꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡꯗ ꯌꯥꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯝꯃꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯒꯤ ꯁꯤꯠꯇꯣꯛꯄꯗꯣ ꯑꯗꯨꯗ ꯌꯥꯎꯈ꯭ꯔꯗꯣꯏꯅꯦꯕ ꯑꯗꯨꯅꯅꯦꯕ ꯃꯣꯔꯅꯤꯡꯗ ꯑꯩꯈꯣꯏꯒꯤ ꯑꯅꯝꯕ ꯃꯇꯝꯗ ꯋꯥꯏ ꯁꯤꯠꯇꯣꯛꯎ ꯍꯥꯏꯁꯦ ꯑꯗꯒꯤ ꯏꯃꯨꯡꯗ ꯋꯥꯏ ꯁꯤꯠꯄ ꯃꯇꯝꯗꯅ ꯏꯃꯨꯡꯗꯗꯤ ꯋꯥꯏ ꯁꯤꯠꯇꯣꯛꯎꯅꯦꯅ ꯍꯥꯏꯕ ꯌꯥꯗꯦꯕ ꯏꯃꯨꯡꯗꯗꯤ ꯋꯥꯏ ꯁꯤꯠꯆꯜꯂꯨ ꯍꯥꯏꯒꯗꯣꯏꯅꯦꯕ ꯏꯃꯨꯡꯗ ꯑꯗꯨꯅ ꯑꯩꯅ ꯉꯁꯥꯏ ꯈꯦꯠꯅꯕ ꯑꯅꯤ ꯂꯩꯌꯦꯅ ꯍꯥꯏꯗꯣ ꯃꯄꯥꯟꯗ ꯋꯥꯏ ꯁꯤꯠꯂꯒꯅ ꯁꯤꯠꯇꯣꯛꯑꯣ ꯍꯥꯏꯗꯣꯏꯅꯦ ꯁꯤꯠꯇꯣꯛꯑꯣ ꯍꯥꯏꯁꯦ ꯐꯠꯇꯕ ꯖꯍꯥ ꯇꯧꯕꯁꯤꯡꯗꯣ ꯁꯤꯠꯇꯣꯛꯑꯣ ꯍꯥꯏꯅꯦꯕ ꯑꯗꯨꯒ ꯏꯃꯨꯡꯗꯗꯤ ꯋꯥꯏ ꯁꯤꯠꯇꯣꯛꯑꯣ ꯍꯥꯏꯕ ꯌꯥꯗꯦꯕ ꯏꯃꯨꯡꯗ ꯋꯥꯏ ꯁꯤꯠꯇꯣꯛꯑꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯉꯝꯗꯕ ꯏꯃꯨꯡ ꯍꯥꯏꯕꯗꯣ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅ ꯍꯧꯒꯠꯂꯛꯏꯕ ꯑꯉꯥꯡ ꯍꯧꯒꯠꯂꯛꯏꯕꯁꯤꯡꯅꯁꯨ ꯑꯗꯒꯤ ꯍꯥꯟꯅ ꯈꯪꯕꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯌꯥꯎꯔꯤꯅꯤ ꯑꯗꯩ ꯈꯪꯗꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤꯅꯦꯕꯀꯣ ꯑꯗꯨꯅ ꯇꯁꯦꯡꯅ ꯏꯃꯨꯡꯗ ꯋꯥꯏ ꯁꯤꯠꯄ ꯑꯣꯏꯔꯒꯅꯤ ꯋꯥꯏ ꯁꯤꯠꯆꯜꯂꯨ ꯍꯥꯏꯒꯗꯧꯕ ꯑꯗꯒꯤ ꯇꯥꯛꯄꯤꯒꯗꯧꯕ ꯑꯉꯥꯡ ꯍꯧꯒꯠꯂꯛꯄꯁꯤꯡꯁꯤꯁꯨ ꯈꯪꯗꯕ ꯂꯩꯔꯒꯁꯨ ꯑꯉꯥꯡ ꯍꯧꯒꯠꯂꯛꯄꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯇꯥꯛꯄꯤꯕ ꯈꯔ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯥꯛꯈ꯭ꯔꯒꯗꯤ ꯃꯣꯏꯁꯨ ꯍꯌꯦꯡ ꯂꯣꯏ ꯈꯪꯍꯧꯔꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯃꯄꯥꯟꯗ ꯁꯤꯠꯄ ꯑꯣꯏꯔꯒꯅ ꯋꯥꯏ ꯁꯤꯠꯇꯣꯛꯄ ꯍꯥꯏꯒꯗꯣꯏꯕ ꯏꯃꯨꯡꯗ ꯑꯣꯏꯔꯒꯅ ꯋꯥꯏ ꯁꯤꯠꯆꯟꯕ ꯍꯥꯏꯒꯗꯣꯏꯕ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯋꯥꯏ ꯁꯤꯠꯄꯁꯦ ꯃꯄꯥꯟꯗ ꯋꯥꯏ ꯁꯤꯠꯇꯣꯛꯄꯅ ꯋꯥꯏ ꯁꯤꯠꯇꯣꯛꯄꯁꯦ ꯁꯤꯒꯤ ꯃꯔꯝꯁꯦ ꯌꯥꯝ ꯂꯩꯌꯦꯀꯣ ꯑꯗꯣ ꯃꯔꯝꯁꯦ ꯌꯥꯝ ꯂꯩ ꯑꯗꯣ ꯃꯌꯥꯝꯅ ꯄꯥꯝꯃꯒꯗꯤ ꯑꯩ ꯅꯦꯛꯁꯇ ꯑꯃꯨꯛ ꯄꯨꯖꯔꯛꯀꯦ ꯑꯗꯣ ꯋꯥꯏ ꯁꯤꯠꯄꯒꯤ ꯅꯤꯌꯣꯝ ꯍꯥꯏꯕ ꯄꯣꯠ ꯑꯃꯁꯨ ꯑꯃꯨꯛ ꯂꯩꯔꯤꯕꯀꯣ ꯑꯗꯣ ꯋꯥꯏ ꯁꯤꯠꯄꯒꯤ ꯅꯤꯌꯣꯝ ꯍꯥꯏꯕꯁꯦ ꯋꯥꯏꯁꯦ ꯁꯤꯠꯇꯣꯔꯛꯑꯒ ꯃꯄꯥꯟꯒꯤ ꯋꯥꯏꯁꯦ ꯁꯤꯠꯇꯣꯔꯛꯑꯒꯅꯦ ꯑꯩꯈꯣꯏꯒꯤꯅꯦ ꯀꯩꯅꯣꯔꯣꯝꯗ ꯃꯈꯥꯔꯣꯝꯗ ꯋꯥꯏꯁꯦ ꯑꯃꯣꯠꯄꯁꯤꯡꯗꯣ ꯄꯨꯔꯛꯑꯒ ꯃꯈꯥꯔꯣꯝꯗ ꯇꯥꯁꯜꯂꯒ ꯃꯈꯥꯔꯣꯝꯗꯒꯤ ꯄꯦꯛꯊꯣꯛꯑꯒ ꯄꯨꯕ ꯀꯩꯗꯧꯅꯨꯡꯗ ꯌꯥꯗꯦꯀꯣ ꯃꯥꯁꯦ ꯁꯨꯝ ꯇꯥꯁꯜꯂꯒ ꯄꯨꯔꯛꯑꯒ ꯑꯋꯥꯡꯂꯣꯝꯗ ꯄꯨꯔꯛꯑꯒ ꯑꯋꯥꯡꯂꯣꯝꯗꯒꯤ ꯄꯦꯛꯊꯣꯛꯑꯒ ꯑꯩꯈꯣꯏꯅ ꯂꯪꯊꯣꯛꯄꯗꯣ ꯀꯗꯥꯏꯗꯅꯣ ꯃꯐꯝ ꯆꯥꯕ ꯃꯐꯝ ꯑꯃꯗ ꯑꯗꯨꯝ ꯂꯪꯊꯣꯛꯑꯅꯤꯀꯣ ꯑꯗꯨꯒꯤ ꯐꯠꯇꯕꯗꯣ ꯑꯇꯩ ꯃꯐꯝꯗ
ꯃꯈꯥꯔꯣꯝꯗ ꯄꯨꯁꯜꯂꯒ ꯃꯈꯥꯔꯣꯝꯗ ꯋꯥꯏꯗꯣ ꯄꯨꯂꯞ ꯇꯥꯁꯟꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯋꯥꯡꯂꯣꯝꯗ ꯄꯨꯊꯣꯔꯛꯀꯗꯣꯏꯅꯦꯕ ꯑꯋꯥꯡꯂꯣꯝꯗ ꯁꯨꯝ ꯁꯤꯠꯂꯒ ꯄꯨꯊꯣꯔꯒ ꯑꯋꯥꯡꯂꯣꯝꯗ ꯇꯧꯒꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯈꯥꯔꯣꯝꯗ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯐꯠꯇꯦ ꯑꯗꯣ ꯋꯥꯏ ꯁꯤꯠꯄ ꯍꯥꯏꯔꯁꯨ ꯋꯥꯏ ꯁꯤꯠꯄꯒꯤ ꯅꯤꯌꯣꯝ ꯌꯥꯝ ꯂꯩꯔꯦ ꯑꯗꯒꯤ ꯃꯌꯥꯝꯅ ꯄꯥꯝꯃꯒꯗꯤ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯗꯣꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯄꯥꯝꯃꯒꯗꯤ ꯅꯦꯛꯁꯇ ꯑꯩ ꯑꯗꯨꯝ ꯁꯤꯒꯤ ꯃꯈꯥꯁꯦ ꯑꯗꯨꯝ ꯄꯨꯔꯒ ꯂꯥꯛꯆꯒꯦ ꯋꯥꯏ ꯁꯤꯠꯄꯒꯤ ꯅꯤꯌꯣꯝꯁꯦ ꯌꯥꯝ ꯌꯥꯝꯃꯦꯕꯀꯣ ꯑꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯁꯤ ꯍꯥꯏꯐꯦꯠꯇꯪ ꯑꯩ ꯁꯤ ꯄꯟꯖꯔꯝꯒꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯃꯥꯒꯤ ꯅꯦꯆꯔ ꯅꯨꯄꯤ ꯑꯃꯒꯤ ꯅꯦꯆꯔ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯈꯪꯅꯗ꯭ꯔꯒꯁꯨꯅꯦꯀꯣ ꯈꯪꯅꯗꯕ ꯃꯤ ꯑꯣꯏꯔꯒꯁꯨꯅꯦ ꯃꯥꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛꯁꯦ ꯃꯥꯅ ꯑꯩꯈꯣꯏ ꯉꯁꯤꯗꯪ ꯈꯪꯅꯔꯦꯅ ꯈꯜꯂꯣꯅꯦꯀꯣ ꯉꯁꯤ ꯑꯗꯨꯝ ꯃꯥꯅ ꯇꯧꯊꯣꯔꯛꯄ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯅꯤ ꯑꯍꯨꯝꯗꯪ ꯃꯥꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛ ꯑꯅꯤ ꯑꯍꯨꯝꯗꯪ ꯎꯕ ꯃꯇꯝꯗ ꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯁꯤꯒꯤ ꯅꯨꯄꯤꯅꯦ ꯍꯥꯏꯕ ꯄꯣꯠꯁꯤꯁꯨ ꯍꯥꯏꯕ ꯉꯝꯕꯒꯤ ꯁꯈꯤꯅꯥ ꯌꯥꯝꯅ ꯂꯩꯕꯅꯦꯕꯀꯣ ꯅꯨꯄꯤ ꯑꯣꯏꯕꯤ ꯄꯨꯝꯅꯃꯛꯁꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯇꯥꯏ ꯌꯥꯝ ꯆꯦꯛꯁꯤꯟꯕ ꯇꯥꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥ ꯉꯥꯡꯊꯣꯔꯛꯄ ꯈꯛꯇꯪ ꯑꯗꯒꯤ ꯂꯣꯟꯗꯤꯟꯅꯔꯒ ꯑꯩꯒꯤ ꯏꯒꯨꯟ ꯈꯪꯒꯗꯧꯕ ꯅꯠꯇꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯅꯤ ꯑꯍꯨꯝ ꯈꯛꯇꯪ ꯃꯥꯅ ꯇꯧꯊꯣꯔꯛꯄ ꯃꯇꯝꯗ ꯁꯤꯒꯤ ꯅꯨꯄꯤꯁꯤ ꯁꯤꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯈꯪꯕ ꯉꯝꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯝ ꯆꯦꯛꯁꯤꯟꯒꯗꯧꯕꯅꯦꯕ ꯑꯗꯒꯤ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯅꯝꯕ ꯃꯇꯝꯗ ꯅꯨꯄꯥꯅ ꯄꯥꯟꯗꯦ ꯅꯨꯄꯥꯅ ꯄꯟꯖꯥꯎ ꯇꯧꯔꯒ ꯄꯟꯖꯥꯎ ꯄꯨꯁꯜꯂꯒ ꯅꯨꯄꯤꯅ ꯌꯨꯝ ꯄꯥꯟꯗꯣꯏꯅꯦꯕ ꯑꯗꯨꯅ ꯅꯨꯄꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝꯁꯦ ꯌꯥꯝ ꯈꯪꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯁꯨꯃꯥꯏꯅ ꯃꯆꯥꯁꯦ ꯈꯪꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯥꯜꯂꯣꯟ ꯈꯪꯗꯕ ꯍꯥꯏꯗꯣ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯃꯆꯥ ꯃꯌꯥꯝꯁꯦ ꯌꯥꯝ खंबा मथौ दाएबा अदो सिगी वीडियो से मयामना पाबिरगदे एदुम मथंग नेक्स्ट तौथोरप कोई थबक अनि ओमदंग माना तौथोरप थबक अनि ओमदंग उबा मतम ए सिगी नुपीसिदि सिगी नुपीनि हाबा पोसिसु हाइबा ngambagi sakina yamna leibनेबको नुपी ओइबि पुनमसि यामना सेक्शन बता याम सेक्शन बता हाबदि कोइगी वांगांग थोरप खतंग अदगी लोन्दिनरगन आइगी इगुन खंगदव नतेबको अदुना कोइगी हेक उबो मतमदा कोइ माना कोइगी थबक अनि उम खतंग माना तौथोरप मतमदा एसिगी नुपीसि सिनि हाबा पोसे खंबा ngambनेबा अदुना अखोई याम चेक्सनगदबनेबा अदगी युम पानबा हाबसे अखोई अनंबा मतमदा नुपाना पांदे नुपाना पंजाव तोरगा पंजाव पुसलागा नुपीना युम पानदोनेबा अदुना नुपीसिना अखोई सुगुंबगी नीति नियमसि याम खंबा मथौ तायेबा सुमाना मचा खंद्रगदी अखोई पुरा अखोई युंबाल लोन खंगदबा हाइदो ओइदोइनेबको अदुना मचा मयामजे याम खंबा मथौ दाएबा अदो सिगी वीडियो से मयामना पाबिरगदे एदुम मथंग नेक्स्ट अदुम पुरगा लाक्सगेको अदो नियमदि याम लेगरे अखोई नुपीगी अखोई जना लोंचे नुपी तसेंग हाइसे एना नुपीजे हेक ओबददा माना खोंकाप अमनि दंग थांगो मतमदा अखोई मागी नेचर से दम खंबा ngambane ko maya अदो ngasiगी मयाम वीडियो से हम सांगिदोरे ngasiगी बाय बाय मयाम morning evening adagi morning afternoon sam jam